Manipur top channel gi maikeri gi maroi bi ipausing miam la thamjari aham thangjing sing karaktana ba cookie sing na singkhong na phamjin khre loina na mitei sing ka dana ba security na kok ta thri mitei sing na thangjing sing ka duna lai khurung gani haiba pau sandokhi babu thingna bani haiduna toan mafam dagi lakpa ma singyam la ba cookie sing na thangjing sing karaktana ba singkhong na phamjin na khongjang sang khri amarom dana Bisnupur district ki manung sina lairiba Kokta Bazar ma singyam laba Rapid Action Force CRPF Manipur Police ki personal singarang di hauna pai sinduna mitei sina thangjing singka tana bi ngak sin bi thabak kan sa takri lamdam asi ki umang lai singbu yengsin bi thabak toriba ukal arambai tengol amadi tuan beluk kya na thangjing ma sum kaubru sing da lai kuram satkani hai khraba matungda koki ki tuan beluk kya na tha si ki mapanda thangjing ma sum kaubru sing karak pa yaro hena print and electronic media gi mamang la phongtoki madugi makha tarak po oina tuan ba koki jau furu ki volunteers sing na chuchampur district lai ba lup sing si gi miyoi kya makhong mari pan ba makhong ani pan ba gari na singba singda masing yam laba nupi volunteer kya thangjing singkhong tana hojlap gi thapak ngarang gi hauna sakri masing yam laba nupi sing atuna thangjing singkhong oiriba kokta ga hek taina chuchampur police station ki manung chanba koki nadi foljang khulni haina tholiba lambi mayai makta phamjin duna mitei sing thangjing ka ba thingkhri khongjang adu saruk yari ba en zalen phai KZC ki chairman henlian thang bai faina su mic pai duna khongjang adu saruk yari ba koki jogi volunteer sing da mitei sing na thangjing sing karaktana ba ki makha ta ba protesting hena kana satharaki thangjing sing ta khulai matik sana pai ba koki jog volunteer sing na mitei sing da kai hoboina salai teret ki phiral khongpak na net pamadi kawgi video footage social media ra thagat naraki khongjang asigi saruk ama oina turbong mathaki saruk oiriba marti jangdasu masing yamla ku kijaugi nupi volunteers na lambi da phamjinduna mitei singna thangjing karakpa thingbagi khongjang ahing gerek tunu sitakri hairiba mafam singa sidana tana thangjing singi saruk tu khulai matik sana paiba koki jau volunteers na thangjing sing wakta mitei amata singa sida karakpa yaroi kanagumba Ahanba karakpa mi aduda nongoi maru sama kapnabagi sem saba loire koki jau theory sing aduna su thangjing singakta seng sakpu duna ihing gerek tuna mitei sing karakpa nga higeni koki jau gi volunteer sing bu pukning da nungnang ba amadi pakhatpi ga no haina koki theory sing aduna social media gi kuthangna koki jau volunteer sing bu thawna hapagi video footage sing viral salakhi amarom da mitei sing na thangjing sing asida lai khromba ka khidana bagi damak Bisnupur district ki fogok sau ikai police station gi manung sana leiba Kokta Bazar da masing yam laba Rapid Action Force CRPF amadi Bisnupur police ki personal singaran gi deploy tawduna mitei singbu lai khurumba sang khidana bangak sin bagi thabak satakri ngasi su ahen ba security force ki personal sing Kokta Bazar thomjinduna nakalani maki marakta pam da ba thagdok thoktana ba kanna ngaksin bagi thabak satari panba yari badi mitei singi senglaba laifam oiriba aduga sukthong mari ngakseliba kaubru thangjing wangbrain merging hairiba laifam lain mari asibu sei khudingi khurum satpegi thom laithau oina pangthok tuna lakri laithau asigi manung sena thangjing singda leiriba ibudau thangjing bu mitei singna khurumna bagi damak sahi amagi chairau khraba matung thangja numita singka ba horaga numaiju numita lai khurumlaga kumlakpagi satnabi lerakibane tabu state asida thoklibi irang sina maram oiduna sahi anirom mitei singna maning tamna thangjing sing amadi kaupru sing kaduna lai khurumba ngamlatri state asida tangdu laita ba phibam hanjilakna bani haiduna central government na PR thamjin khraba matung mitei singsu tangdu laita ba khundaduna sing kaduna laifam len subu khurumna na ba tuan ba lup kya gi thaumi singna thaurang tawrakhibani haidini su paus ta makhatari amarom dana koki militant singna konsa khul satakhiba thawong adu naga singi lammunna na bokhona bani ELNCA koki refugees singna makoi bu yelhomi ni haiba yanaba history semdok semjin tauna amakasu makoi masana masabu Israel gi mangkhraba tribe ni amadi budagi mapok langol amani haina makoi gi khudong sabi yengdurong ngahak leitena semdok semjin tawri isdan liang mi naga sip chairman institution Haukibe April mangada kunsa khulgi kunja singna masagi maramda yompham semduna leiringai da khulai matik sana paiba koki militant singna kunsa khulgi kunja singbu phubu saiba luina kunsa khulgi ningthawa mati chairman bu aruba phibam da hospital gi honkiba thawang ado isdan liangmai naga sip chairman association
ELNCA na kandem torokli amadi koki militant sing na satharak ki bathong adu yellowi naga miyam gi identity dignity right amadi lamda singna bani haina phongdorokli ELNCA gi information and publicity cell thadorak pasol amada pakhatarakli bidi matam amada naga sing na minung si amaga loinana lahen khiba koki sing na makhoi gi maram saduna koki militant sing na khana ba hauduna satharakli ba violence ki thawong si yong na lapu talakpu gumani Mapani khud amagi makar kuki singna satharakli ba violence thaba kaya si makhogi illegal immigrant kaya leptana pusilaktuna yelomi naga amadi mitay bu khudum sansinna na lambi pakthok sakthok pagi panam amagi bakhada sangsilakmani masigi mayek lar bu khudam haiba bu German road ko bu lambi ama naga gi ayap yauduna naga gi lamda sajilakli basini konsa kulda thuki ba thawdo adu khul masil gi marakta thok thawdo ama oina yang kuki na phongtok khrabasu wal kuki zau intellectual council nadi hana leizaram history kya semdoktuna makhoi gi lamni haiba yanaba Sadar Hill area da leiba kuki khul sing 1911 da survey tawki han phongtuli aduba asingmadi 1947 May 22 fawa Sadar Hills area ko ba Manipur da leitri asiguma semjin sajin be history kya sina makhoina puthokli ba political agenda asumani hainaba hotna bigi sapsa ba khudam amani Serolson makata na hai kuki refugee singna makhoi bi yelho mini haiba yana bi history semdok semjin tauna amakasu makhoi masana masabu Israel ki mangkraba tribe ni amati budagi mapok langon amani haina makhoi gi khudong sa bi yengduro nge hak laitana semdok semjin tawri taseng namaki de lainga ki record ki matung inadi 1960 amadi 1970 fawa koki furup asi Manipur gi MP amadi lainga ki kuthangda Delhi dagi refugee relief fund tawram ki haiba record laidi konsa kul gi kunsa singda mangjong na khangalamba tawdana curfew thamjilaklaba matung baifai furu ki assistant sub inspector oina miwe amana lusingbu timamana kunja singda phu bu jaibu torokli basina state amadi central force na neutral oina lei haibisida wang ama lakpa tanatana suda leiriba koki militant singna lan gi sab saba Fizol setno kulai matik sana paiba militant singna KM amadi bunker sajilakpa leptriba sisu lainga na sathariba sugi ground rule da asubu ngamalakli Laiba asida president ru laina kuki singna hingsa ki thabak sang wangkhalakpa amadi langa mana ba phibam ama kuki singna semduna thamlaba matung kuki refugee singi zalengam natragana kuki len naga gi lamsingda semna honnarakli basida ELNCA da nungnang pokali maramaduna ELNCA na lengak demand khra thamlagli demand singa duri konsa khul gi victim singda asumbu well ama pibiu amasum kanglon kaina naga gi lamsingda sajilakliba kuki singi bunker came amadi barricade sing lakthoki gadabani sensitive oriba naga gi lamsingda police outpost sangdokpiba kuki militant singa sathariba su laktokpa konsa khul gi wathoki matangna athubada waroi sinama prokna ba lenga na honaba karigumba lenga na mathok pangthokpa ngamdrabadi naga singna masagi lam kanjana ba sangsilakpa khongthangda thoaningda ba thawdo wathok tholaklabadi lenga na daita pugodabani bai phai furup amadi kuki singna satharakliba naga singi lam munduna makhoi gi lambi pakthok sakthoklaba sangsilakpa ka henba thabakta ELNCA na tuson mansonaba amagumna tumina leiroi isagi lam ngaknaba sapsana lepkani haina su sirolosina makhatarakli amarumdana crore yankai mari gi draka konana Myanmar masama Mizoram da phari Manipuri English singani ga kungo humdu gi me humdi gi hauduna irang tholakraba matung dagi Myanmar gi India da drak pusilakpi gi lambi asi Mizoram da hongdokhibi gi mami sauna tari Myanmar masama lupa crore yankai gi mari rong gi mayai ka ba draka konana Assam Rifles amsu Mizoram police na thangzuna mita fakri combined team amana kha thangba Mizoram gi Longtlai district ki manung chanba Chia Songkongi Bual Pui Kungi Myanmar Masama methamphetamine tablet kilogram lising taraga treka samapanga nifuga tarukpuna tablet lamga lising marfu fagat pangam kibani fagalaba mai ka pachinja ki polam singadu ki apun ma belu si malem gi kaithen de lupa crore yang ga mari rong gi oigani haina panari fagalaba mai ka polam singam su Myanmar Masadu Bual Pui police outpost makhata ba logyo ba thabak dokna ba kusinakri ino Myanmar ngam khai paringi Mizoram gi sarukta mayai ka pa drug sing puthok pusin tawbigi sang hokiba matam kharada kongkhalakli haina Mizoram gi excise department gi official amana phongtorakli haukiba tha ahum sida department na heroin kilogram 15.1 meta kilogram nifuga mariga point ama amasum crystal meta kilogram nifuga nipan fogat pangam khre haidi amaromdana tin hura lamba phari mi leinadaba yum amadigi
CGI sit huralamba kuki ani BSF na pharaga mori police ta kusinakri hairi mi lenadraba maite gi yum sidolaga madugi matakupa CGI sit huralamba ki pharaba mi ani edudi Tenopal district ki Mompi khundagi Khamilen Lupo se kuntraga turuk amasum district asigi manung chanba more ward number 9 Langki soidagi Boipu Gangte sai nifuni makhoi ani BSF na more police station na kusinakri hairi Amarom dana JSG wafam yumfam yaudabani yang kuki sai kayagi mamang ni kuki singi lam oiriba mafambu FNJAC Puril Naga Joint Action Committee na claim tawrakibadu yumfam yaudaba aranba wafam haina yang kuki na phongdorakli yang kuki na thadorakpa sirolaman hai FNJAC na thamrakli bo wafam adu yumfam yaudaba aranba amadi history bu semdok sadoktuna irang thoonna basinba thawni makogi wafam adu akan mamona yaningdaba phongdokpaga loina haujuk sayi nariba mafam asigi asingba mapu ama oina mirol kyadigi ngak senduna lakpagumna makhatana dama ngak senkigani kariguma liangwai phurupna lamasi asengba mapu ni hairabadi matik sabu khudam sangnam puthokadabani mamangna kyara khana yakidraba simjin sajinba khudam sangnam adu nataba lam mapu webigi matik sabu se sang puthokadabani hari lamasi bu nampura lauksindana bu hona banati lamasi asengba mapu ama oina ngak selibani kanagumna hariba mafamasi lauksindana bu hona rakpatarabadi matik sana thenagani yang kukina matam supada ingna tapna masagi thaudang masakhangna wari sanaduna sayi nariba konsaram konsakulamadi masiga akoibada lairiba singa loisinana bohonatunu lakli FNJAC na wari sanaba sigi muhutta kahenba wahi wata sijnaduna irang thuonana basinduna lakli FNJAC na makoigi lambu ꯑꯩꯈꯣꯏꯒꯤ ꯂꯝꯕꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯤꯔꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ KCPꯒꯤ 95 ꯁꯨꯕ ꯃꯄꯣꯛ ꯈꯨꯃꯣꯟꯅ ꯂꯥꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ April 13 ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ KCPꯒꯤ 95 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ KCP ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯄꯥꯔꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯪꯂꯩꯄꯥꯛ ꯑꯃꯗꯤ ꯋꯦꯁꯤꯌꯥꯒꯤ ꯌꯧꯋꯥꯂꯨꯞꯁꯤꯡ ꯏꯃꯥꯂꯨꯞꯁꯤꯡ CSOꯁꯤꯡ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯁꯤꯡ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯛꯁꯦꯜꯂꯣꯏꯁꯤꯡ ꯀꯨꯝꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯆꯍꯤꯒꯤ ꯋꯥꯔꯣꯜ ꯄꯤꯖꯔꯤ ꯍꯥꯏꯅ KCP ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯔꯩꯕꯥꯛ ꯅꯤꯡꯇꯝ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯌꯧꯋꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯧꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯂꯟꯐꯝꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯕ ꯌꯧꯋꯣꯜ ꯂꯥꯟꯃꯤꯁꯤꯡ ꯀꯩꯁꯨꯝꯁꯪꯗ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯐꯥꯗꯣꯛ ꯇꯥꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯌꯧꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯄꯤꯔꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ KCP ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯆꯍꯤꯁꯤꯒꯤ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯥꯔꯠ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯅꯠꯇꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯃꯒ ꯁꯝꯅꯗꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯑꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯡ ꯃꯈꯣꯏꯅ ꯃꯊꯪ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯄꯨꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯈꯔꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯇꯣꯔꯦꯠ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯊꯝꯂꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯑꯄꯨꯟꯕ ꯚꯥꯔꯠ ꯑꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯅꯤꯡꯇꯝ ꯏꯍꯧꯗ ꯍꯧꯔꯤꯉꯩ ꯃꯅꯨꯡꯗ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯪꯗꯨꯅ ꯀꯣꯟꯅ ꯁꯦꯝꯒꯠꯂꯛꯈꯤꯕꯅꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯃꯆꯥ ꯀꯌꯥꯅ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯗꯅ ꯄꯨꯜꯂꯒ ꯑꯣꯏꯔꯛꯈꯤꯕꯅꯤ ꯏꯪ 1959ꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯔꯤꯄꯨꯔꯥ ꯁꯦꯁꯟꯗ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯄꯨꯟꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯂꯥꯎꯊꯣꯛꯇꯨꯅ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯂꯣꯏꯅꯃꯛ ꯌꯧꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯆꯪꯁꯤꯜꯂꯛꯈꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯁꯔꯗꯥꯔ ꯚꯜꯂꯥꯚꯚꯥꯏ ꯄꯇꯦꯜꯅ ꯂꯧꯗꯨꯅ ꯃꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯃꯈꯥꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯀꯨꯆ ꯕꯤꯍꯥꯔ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯇ꯭ꯔꯥꯚꯥꯟꯀꯣꯔ ꯖꯣꯙꯄꯨꯔ ꯚꯣꯄꯥꯜ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯃꯁꯨꯡ ꯖꯨꯅꯥꯒꯥꯗ ꯑꯁꯤꯅꯆꯤꯡꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯅꯝꯗꯨꯅ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯌꯧꯍꯟꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯐꯣꯡ ꯁꯥꯔꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯚꯥꯔꯠ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯇꯣꯉꯥꯟꯕ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ 152 ꯃꯨꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯆꯤꯡꯅꯈꯤ ꯆꯤꯡꯅ ꯃꯈꯣꯏꯅ ꯚꯥꯔꯠꯇ 1947ꯒꯤ ꯑꯣꯒꯁꯠ 15ꯗ ꯅꯤꯡꯇꯝꯕ ꯈꯨꯠꯁꯤꯟꯅꯔꯝꯈꯤ ꯃꯇꯝꯗꯨꯒꯤ ꯃꯃꯤꯡ ꯆꯠꯂꯕ UKꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯤꯟꯁꯇꯟ ꯆꯔꯆꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯊꯪ ꯑꯗꯨꯒ
ꯇꯦꯟꯇꯪꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ